BJP na Manipur da Ahanba Oina Anouba Puwari Semkhre Karamba Puwari Amamba Puwari Karamba Puwari no Amamba Puwari Ningol Takuwan Nimitta Ningol Singasara Henba Thokrabra Mukta Ningol Takuwan Nimitta Ningol Singasara Henba May Achi Oli BJP ki matam da thokpani handak thokpani May ki kumai Diwali Nimitta May Mamba May Thandaba Anouba Puwari ni Tampak tagi Hindu Pachatok Chinja Handaba Anouba Puwari ni BJP na semba Manipur ki Ahanba Anouba Puwari ni Lau Khawa Yevada Paktak na security na ngakpa Mapam Amani da ngakpa di Yawgi Usu Yawi Paktak na ngakpa Amukta Thokri Badumba Puwari ni Maray Bakta indigenous people na refugee Oiba Amukta Thokri Manipur ki Puwari da BJP na Parliament na Thokpani Maray Bakta indigenous people na refugee Oiba Asiguma Puwari Asisu BJP na semba Amamba Puwari ni Manipur ki Puwari da itihasta Amuva Kali ni iduna lehorgadaba Amamba adugumba period aduni hojig asi Miyoi lisingum pu henbadagi mayum makai mang takpa amukta thokidri loyana narco terrorist na mapalge landarapade India gi security na ngak pangamdawa masisu amukta thokidri badu mapot amani tha taruk hena madudagi jo henba marak internet thingba amukta thokidri Tampakta separatist khulai paiba singna landarapeda micham miyam ngahanba Manipur ki itihasta Manipur ki Puwari da 1947 dagi Manipur ne India gi 49 da ningtam matung da pulakpa dagi ngasi phawda amukta thoktriba adugumba Puwari ni aduga mi hatpa mi pharaga laikhida mi gi langla langjin puthopangam mi hatpa du pharo matung da adusu Manipur state ki manung da oiba aduga langla langjin puthopangam masisu BJP na semba Anouba Puwari ni Jing tang khaiduk tuna buffer zone thamjanba magai khudimakta jingdagi tamda lakpa ya handaba tamdagi jingda chatpa yadaba asisu BJP na semba adumba Anouba Puwari ni Manipur gi assembly da minute bapal khaki assembly phamba amukta thokidriba adumba Puwari ni aduga loina na ai kha tension jarake matam gi constraint leibanina Hospital ki Mirel Sangdagi Asiba Chang Yankai Umpu Numidanda Mokdagil Putokiba the Hospital ki authority na Kangdava Sishu Anouba Puwari Amani Manipur Yasta Full security escort Pizuni Impal ki Senapati Impal ki Chwartarpur Chandaba bus Lamthawada Yowangam dana Lambidagi Halappa Masishu Anouba Puwari ni Manipur ki Chief Minister amana Manipur ki manungda chathok chasing ngamdaba haibasi karma matamda thokrabageba Manipur ki Chief Minister amana Manipur ki ruma mafamda any jaga da chatpa ngamdaba se amukta thokidriba sisu Anouba Puwari ni hairuraga bus thai adu thai hai moi tongona Thariba moi tongo minister sing tongo ako yu tonga ge isa man volunteer tawjari thariba chortan bujatadaba kampu bijatadaba bus to ai isa ju tongjage makhoi gi MLA mantri si BJP gi mayam ju tongta tongbiyoba jamin jage ba adu sum ngamdaba aduga makhoi masama khulai paiba makhoi na chatpa ngamdraga micham barjada jatloine sibu karamba sigumba Puwari karamba sigumba wafum se mamangda leikrabage ba ai tension jarake sir Ahanba Oina drone sinna duna indigenous people hat pasijo Anouba Puwari ni akoi ki Puwari da amukta drone sijanaraga bomb thadaraga indigenous people hat pasijo thokidri aduga loina na relief camp sing da IDP sing thatram mapallom mayum da halandana tha 19 months nearly 19 months relief camp sing da thamba akoi ki IDP sing thamba se sijo Anouba BJP na simba Puwari ni ai loisanjarapada BJP ki cabinet minister sing MLA sing yauna BJP masagi chief minister bu form na criticize to hoise amta thokhi ba leigra braba BJP ki MLA minister sing na BJP ki chief minister criticize to hoise su Anouba Puwari ni adu loina na aroibada nupi angang taruk amadi mioi kayabu pharaga hatpagi thawongbu Commission of Inquiry Manipur Violence 2023 na Manipur ki Iran ge thigat kani na hairi baneba thigat kani na hairi matam jida thigat bagi reason phangdana kari maram dagi thokono kaidobono khangdana Manipur ki Chief Minister na Home Minister Amit Shah na
अखोई इथनिक क्लास नि अदुनी अदानी इंक्वायरी कमीशन दुगी रिजल्ट तु लागन मरम जे खंगदबने न खल्लेबा अदु असम रेस्पॉन्सिबल होइबा भारत के दुंबा होम मिनिस्टर मना मथि अमा मयाम अमा हाइग्रे मदुई सांगदोकजर रोय अदु मथि मसी इथनिक क्लास ने ना हाइरपसे मसी इंक्वायरी कमीशन दु लोइदिंगे द माना हन रिजल्ट पिथोक्रे मसी जो अनुबा पुवारी अमनी पाक थोक्ट्रिबा अमनी तमजगे अरोइबदा माना हाइबे इथनिक क्लास ने हाइरपसे यामन खुदोंग थिंगाई ओइबा अखोइजे सिंगदिंगाई ओइबा इथनिक डिवीजन नम लाकदोरब्रा अखोइना कनागुमना लंदारप कोनबा हनबा खनबा सुनबने न खलंबदु होजिक्ति इथनिक हाइराबनिना इथनिक डिवीजन नम मणिपुर दा लाकदोबगी अदुंबा मवोंग अमरा हाइबजु चिंगनदब ngamde